ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯀꯨꯀꯤꯒꯤ ꯆꯔꯆꯇ AK-47 ꯅꯣꯡꯃꯩ ꯃꯔꯨ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ ꯅꯥꯒꯥꯂꯦꯟ ꯃꯣꯕꯥ ꯚꯤꯂꯦꯖꯇ ꯉꯔꯥꯡ ꯀꯨꯀꯤ ꯑꯃꯗꯤ ꯑꯪꯒꯥꯃꯤ ꯅꯥꯒꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯝꯒꯤ ꯋꯥꯍꯧꯗꯒꯤ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯐꯨꯅ ꯆꯩꯅꯕ ꯌꯥꯎꯈ꯭ꯔꯦ ꯈꯥꯝꯗꯣꯛꯄ ꯆꯪꯂꯨꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯅꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯥꯒꯥꯂꯦꯟꯒꯤ ꯃꯦꯠꯖꯤꯐꯤꯃꯥꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯨꯝ ꯃꯩ ꯊꯥꯕ ꯌꯥꯎꯅ ꯈꯠꯅ ꯆꯩꯅꯈ꯭ꯔꯦ ꯅꯥꯒꯥꯂꯦꯟꯒꯤ ꯁꯨꯃꯣꯀꯦꯗꯤꯃꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯦꯠꯖꯤꯐꯤꯃꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡꯗ ꯃꯍꯧꯁꯥꯗꯒꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯂꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀꯥꯡꯂꯨꯞ ꯑꯅꯤ ꯑꯗꯨ ꯂꯝꯈꯩꯒꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯕ ꯂꯩꯕꯅ ꯎꯪꯈꯠꯅꯔꯒ ꯂꯥꯛꯈꯤꯕꯅꯤ ꯀꯥꯡꯕꯨ ꯑꯃꯅ ꯉꯔꯥꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯂꯝ ꯑꯗꯨ ꯃꯈꯣꯏꯒꯤꯅꯤ ꯅꯈꯣꯏ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯃꯩ ꯊꯥꯅꯕ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯃꯥꯡ-ꯇꯥꯛꯍꯟꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯅꯔꯛꯈꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯜꯂꯦ ꯑꯃꯁꯨꯡ ꯍꯥꯟꯅ ꯆꯠꯄ ꯌꯥꯔꯝꯗꯕ ꯂꯝꯕꯤ ꯐꯥꯎꯅꯍꯜꯂꯦ ꯍꯥꯏꯔꯤ ꯂꯤꯇꯥꯟꯒꯤ ꯏꯔꯥꯡꯗ ꯌꯨꯝ 3 ꯅꯧꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟꯗ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤ ꯇꯥꯡꯈꯨꯜ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯌꯨꯝ 50 ꯃꯩ ꯊꯥꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯅ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯤꯇꯥꯟꯗ ꯂꯩꯕ ꯌꯨꯝ 3 ꯅꯧꯅ ꯃꯩ ꯊꯥꯈꯤꯕꯒ ꯂꯣꯏꯅꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯤ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ ꯑꯃꯔꯣꯝꯗ ꯎꯈ꯭ꯔꯨꯜꯒꯤ ꯇꯣꯉꯥꯟꯕ ꯇꯥꯡꯈꯨꯜ ꯈꯨꯜꯒꯤ ꯅꯨꯄꯤꯁꯤꯡꯅ ꯂꯤꯇꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯤꯇꯥꯟꯒꯤ ꯁꯔꯩꯈꯣꯡꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯂꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡꯗ ꯂꯩꯅ ꯈꯨꯟꯖꯥꯁꯤꯡꯗ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯐꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯇꯥꯡꯈꯨꯜ ꯈꯨꯜ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯁꯤꯅ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗ ꯊꯥꯖꯕ ꯊꯝꯗꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯈꯤ ꯂꯤꯇꯥꯟꯒꯤ ꯁꯔꯩꯈꯣꯡ ꯈꯨꯜꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯍꯥꯟ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯄꯨꯡ 2 ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯃꯐꯝ ꯑꯗꯨꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯁꯤꯜ ꯇꯧꯗꯨꯅ ꯊꯝꯂꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯈꯨꯟꯖꯥ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏ ꯀꯦꯃꯣꯐ꯭ꯂꯦꯛ ꯁꯦꯠꯄ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯣꯡꯀꯣꯠ ꯆꯦꯐꯨ ꯀꯨꯀꯤ ꯈꯨꯜꯗ ꯐꯣꯡꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯊꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ CBIꯗꯒꯤ ꯁ꯭ꯇꯦꯇꯁ ꯔꯤꯄꯣꯔꯠ ꯀꯧꯈ꯭ꯔꯦ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯗꯣꯛꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗꯒꯤ CBIꯗ ꯃꯈꯥ ꯇꯥꯅ ꯁꯤꯟꯅꯈꯤꯕ ꯀꯦꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯈꯤꯕ ꯅꯨꯄꯤ ꯑꯅꯤꯕꯨ ꯈꯣꯡꯒꯣꯏꯅꯗꯨꯅ ꯄꯨꯈꯤꯕ ꯑꯃꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤꯗ ꯏꯔꯥꯡ ꯑꯁꯤꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯈꯤꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯁ꯭ꯇꯦꯇꯁ ꯔꯤꯄꯣꯔꯠꯁꯤꯡ CBIꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯀꯦꯁ ꯆꯠꯊꯕꯗ ꯈꯨꯗꯣꯡꯆꯥꯔꯣꯏꯗꯕ ꯀꯦꯁꯁꯤꯡ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁ ꯁꯨꯔ꯭ꯌꯀꯥꯟꯇ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯖꯌꯃꯂꯥ ꯕꯥꯒꯆꯤꯒꯤ ꯕꯦꯟꯆꯅ ꯗꯤꯔꯦꯛꯁꯟ ꯑꯃ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯥꯔꯖ ꯁꯤꯠ ꯄꯤꯈꯠꯂꯛꯈ꯭ꯔꯕ ꯀꯦꯁꯁꯤꯡꯒꯤ ꯇ꯭ꯔꯥꯌꯦꯜꯁꯤꯡ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯠꯊꯕ ꯌꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯃꯁꯨꯡ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁꯀ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯄꯤꯅꯗꯨꯅ ꯃꯈꯥ ꯇꯥꯕ ꯇ꯭ꯔꯥꯌꯦꯜꯁꯤꯡ ꯍꯥꯏ ꯀꯣꯔꯠꯁꯤꯡ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯅꯕ ꯁꯖꯦꯁꯟ ꯇꯧꯈꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯍꯤꯌꯥꯔꯤꯡ ꯑꯗꯨꯗ ꯑꯦꯗꯚꯣꯀꯦꯠ ꯕ꯭ꯔꯤꯟꯗꯥ ꯒ꯭ꯔꯣꯕꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯅꯤ ꯈꯣꯡꯒꯣꯏꯅꯅ ꯄꯨꯈꯤꯕꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯆꯥꯔꯖ ꯁꯤꯠ CBIꯗ ꯂꯩꯔꯦ ꯑꯗꯨꯒ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗ ꯏꯔꯥꯡ ꯑꯁꯤꯗ ꯚꯤꯛꯇꯤꯝ ꯑꯣꯏꯈꯤꯕ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗꯗꯤ ꯆꯥꯔꯖ ꯁꯤꯠ ꯑꯁꯤꯗ ꯐꯥꯏꯜ ꯇꯧꯔꯛꯄ ꯊꯦꯡꯅꯈꯤꯗꯦ ꯑꯗꯨꯒ CBIꯅ ꯂꯧꯈꯠꯈꯤꯕ ꯀꯦꯁꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯀ꯭ꯌꯨꯖꯁꯤꯡ ꯑꯃꯗꯤ CBIꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯔꯠꯇ ꯇ꯭ꯔꯥꯌꯦꯜ ꯍꯤꯌꯥꯔꯤꯡꯒꯤꯗꯃꯛ ꯂꯥꯛꯈꯤꯗꯕ ꯌꯥꯎꯈꯤ ꯆꯥꯔꯖ ꯁꯤꯠꯇ ꯄꯜꯂꯛꯈꯤꯗꯕ ꯚꯤꯛꯇꯤꯝ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯁꯤꯈꯤꯕꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯆꯥꯔꯖ ꯁꯤꯠ ꯐꯥꯏꯜ ꯇꯧꯅꯅꯕ ꯈꯪꯍꯟꯈꯤꯕ ꯑꯗꯨꯁꯨ ꯊꯧꯑꯣꯏꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ
Manipur thokliba irang asi maikei kayadagi Manipur High Court na 2023 gi April 18 da pikiba judgment amana Mitei Maitai community bu schedule tribe list ta chalhanabagi government ke mari lenaba authorities singna hafta mari gi manungda lakholiba tabak toram sing court asida pikhalaknaba khankibo order aduda judiciary gi loophole sing leiramgadra haibagi matangda higher court asida asawa debate ama oiduna lakhi irang asiga mari lenana judiciary singa mari lenaba thaudo asisu tangai padana konsendaba yade haina solicitor general Tushar Mehdana phongdoki bagal loinana CBI na tigaliba sing adugi report sing campaign oina charges semna Supreme Court amadi atai High Court sing da pikalaklabadi Manipur gi iranga mari leinaba trial sing ase mapung pana matam sana loisanba ngamba yabagi oithokpa lai haike Chief Justice Surya Kant gi observation da CBI na makogi oiba status report sing pikalakpa yai adubu Manipur gi oina victim oiraba sing lawyer ne pangamdrabasu trial sing asibu mapung pana satana bagidamak victim sing asida pre legal aid sing pidana marik sumba trial ama sathabatangai fade masigidamak Guwahati bar gi advocate singbu engage taunabagi ayaba pigadabani haina direction piki Justice Surya Kana makhat taraduna hai CBI amadi atai investigating agencies sina pikalakpa report sing aduda sensitive content sing yaubana thengta halamba yai aduba hairiba sensitive content yauba report sing adu tangai padrabadi miyam pumbada khanganba karisu kaide maramde court pikalakadariba sensitive oiba report sing adu council singik makutta soidana yaurakani madu yoruktrabadi report sing adu kadaidano ama sakhigani masina sumna trial tawbada awaba amadi kudongsadaba kaya laigani maramasina sensitive oiba report sing miyamda khanganbada karisu kaiba leite haina mahana observation piki Litan gi thaudo ke matangda Stalin sangdurakle tha asigi tareta litan thokiba thaudo aduga mari lenana social media da miyoi kayana sangdurakliba pausing ase asumanate haina thaudo aduda asu open nangkraba Stalin simarena sangdurakle litan dagi oza oiba Stalin simarena phongdokhibada social media da miyoi kayana mangonda thokiba thaudo singa mari lenana aranba paukaya sandokle Litanda tangkul amasung kuki community gi yung kaya mahanta ankiba asida yamna nungaitaba fawi February 3 ki numidangda thokiba thaudo adu mahana tuition class lauraga mahaki maruk ka sarga loina halakpa matamda thaudo asi thokibani lambi samgat sagatpana maram oiraga mafam adu mamlame zazo haina mingthonba miyoi amada torchlight khara kapidana makoina satliba adu khara uhanbiyu haikibani lambi ge nakal leramba miyoi ahumna light thanbiyo hairiba adu yaningdeba phongdokpaga loina phone tawduna mi amuk kauselaga kasarda attack tawkhibani mahana thawung adu khamdoknaba honabada kuki naha seina mangonda attack tawrkhibani maduda mahak yamna sathina aso opa nangkhibani haina media da report tawki Delhi University gi mathematics graduate oiraba semarena mibu asum aran khangdana sandokpiba tawbiganu thokhiba thawdo adugi asumba karino khangbiyo hairi Manipuri masasu India gi digital crime kayada senabagi list yaure Andro Esida mireb oikiba kaisam ningthem jaw sing online trading scam da senabagi Kerala da fare Congress ki tiketa Andro Assembly constituency da mireb oikiba kaisam ningthem jaw sing online trading scam da senabadagi Palakkad cyber police na fare Imphal East District ki Yaripok Lai Manai top singtha da laiba kaisam ningthem jaw sing na Kerala ge Manarka te laiba miyoi amadagi namthak tauroga lupa crore 1.84 lauthokibani police ki report matung ina mamang sei gi August gi November fawbada miyoi asina WhatsApp ki kuthangda victim oihoraba miyoi aduda sel yamna phangangani haina namthak tauroga online trading yahonkibani ahanbada victim adu sel khara khak putholaga senong sauna phanganki ningthem jauna thaba link amada sel invest tawba honki sendong khara phanglaba matungda miyoi aduna thajaba thamlakpadagi sel sauna invest tawba horakki akon badalupa crore ama lakh marfuga mari lising yankhaini thoi sanga kunmari victim aduna invest tawrakhi adubu kaisam ningthem jauna namthak tawraga yamlaba senpam adu masagi account transfer tawki investigators sina hiram asigi matangda kupna tigatpada senpam adu ningthem jawgi Central Bank of India Purampat branch ta leiba account ta sanghalaga check sinaduna lokthokre haiba khanglakhi yamlaba senpam adu tamthiba crime ge thabak toram singda sinaki haiba investigators sina mai sena khamangam ke
केस असꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕꯗ ꯀꯩꯁꯥꯝ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯊꯛꯇ ꯅꯝꯊꯥꯛ ꯇꯧꯔꯒ ꯁꯦꯜ ꯂꯧꯊꯣꯛꯈꯤꯕꯒꯤ ꯀꯦꯁ 5 ꯃꯍꯥꯔꯥꯁꯇ꯭ꯔ, ꯀꯔꯅꯥꯇꯀꯥ, ꯇꯦꯂꯪꯒꯥꯅꯥ, ꯎꯠꯇꯔ ꯄ꯭ꯔꯗꯦश ꯑꯃꯁꯨꯡ ꯀꯦꯔꯂꯥꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯀꯦꯔꯂꯥꯒꯤ ꯄꯥꯂꯛꯀꯥꯗꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯂꯛꯀꯥꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁꯀꯤ ꯆꯤꯐ ꯑꯖꯤꯠ ꯀꯨꯃꯥꯔ IPSꯀꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ DCRBꯒꯤ ꯗꯤꯄꯨꯇꯤ SP ꯖꯦꯀꯣꯕ MTꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯅꯤꯡꯊꯦꯝꯖꯥꯎ ꯐꯥꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯄꯗ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯏꯟꯁꯄꯦꯛꯇꯔ ꯁꯁꯤ ꯀꯨꯃꯥꯔ T, ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯁꯍꯤꯗ Rahman, SCPO Siju M, SCPO G Sujit S ꯂꯣꯏꯅꯅ ꯁꯤꯚꯤꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯕꯤꯅꯣꯗ E.K, Subin U, Saranya P.K ꯑꯃꯗꯤ ꯃꯣꯍꯝꯃꯗ ꯐꯥꯁꯤꯜ A ꯌꯥꯎꯈꯤ꯫ ꯅꯤꯡꯊꯦꯝꯖꯥꯎꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤꯁꯨ ꯅꯝꯊꯥꯛ ꯇꯧꯔꯒ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯂꯧꯔꯝꯕ ꯌꯥꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯕ ꯃꯔꯝꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯥꯡꯈꯤꯕ ꯕꯣꯔ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯆꯪꯖꯔꯛꯅꯕ PWGꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯗ ꯕꯣꯔ ꯃꯥꯡꯈꯤꯕꯗꯒꯤ ꯂꯨꯍꯣꯡꯕ ꯇꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯂꯥꯝꯕꯨ ꯃꯈꯣꯡ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯒꯤ ꯈꯥꯏꯉꯝ ꯈꯣꯝꯗ꯭ꯔꯥꯝ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯗꯤꯅꯦꯁꯣꯔ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯆꯪꯖꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ PWG MC ꯌꯨꯅꯤꯐꯤꯀꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ KCP ꯂꯝꯌꯥꯟꯕ ꯈꯨꯃꯟꯒꯤ PRO ꯆꯤꯡꯈꯩꯉꯥꯟꯕꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯕꯣꯔ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡ ꯕꯣꯔ ꯑꯗꯨꯒ ꯂꯨꯞꯀꯤ ꯑꯀꯟꯕ ꯑꯍꯛꯄ ꯆꯩꯊꯦꯡ ꯐꯪꯗ꯭ꯔꯤꯉꯩꯗ ꯂꯨꯞꯇ ꯆꯪꯖꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ꯫ KCP PWGꯅ ꯀꯪꯂꯩꯄꯥꯛꯀꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯍꯦꯟꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯈꯨꯟꯅꯥꯏꯕꯨ ꯆꯔꯥꯡꯅꯕ ꯊꯧꯗꯣꯛ ꯊꯣꯛꯅꯕ ꯁꯤꯟꯕ ꯑꯃꯗꯤ ꯍꯣꯠꯅꯔꯤꯕꯁꯤ ꯂꯨꯞ ꯑꯁꯤꯅ ꯇꯔꯥꯏꯅ ꯂꯧꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯍꯟꯊꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯁꯦꯝꯗꯣꯛꯍꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯨ ꯂꯨꯞ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯛꯂꯤ꯫